ngâm em độ chili chili ai gì nhiều cái gì này đất à mà tầm tới giờ làm nó qua asal sih ini dah pakai macam tu. misi ya di mana pak tre ibu kau buat speak up tenan pak tu mana ibu apa ini pro ni mana nak kau ni tanggal tahu mau ke ni cái này đi linh thôi nói chính này đấy anh nói cái này đi mà xem thì nó khai rồi đấy khai đi đấy ai đi ni nak tahu kan apa sih kan tahu jangan baik dah tay em nhiều rồi cái này nó thầm ăn hết rồi anh muốn được thùng gì ở ngoài à xem say ada tak lục tạng này hả bạn thật ra bạn mẹ lục tạng mà pan sao rồi này sao rồi u rồi mồm này mồm này मैम छजिक खाओ रही है छजिक खाओ रही मैं ये ना हम ही ब्रेन sama natin Makin terlalu nama kami ni lah, natra. Hazik nga pha về ở chơi à ghê. Ngam lại ngam lại.
Lâu rồi. Jabi ngau jabi nang se mangau ki kheda nang se mushi kheda cham jabi ngau jabi nang se mangau ki kheda nang se mushi kheda na tau tu ne 강디에. 아. 삐삐삐 뭐지? 저번에. 잘 드네. 야. 야, 나 이래 주디. 기세해라. 장모님 파티에 잡아. 아, 한국어. 와. 냠싸고 đi 가자고. Ao đi bên ngài đó băng ngao rồi ngani. 얘기 때문에 콜라도 사다. 인디가 내고 하이다. 에이 지금 그럼 띠디 로야. 난 또. 나와. 와 인다 본데. 나 민기 거 하러? 민트스노. 클래스 하다 미 하러? 클래스 2. 아두가 낭 제히디. 자히 한덕대 상가도니. 혹시 로게 더니 하러? 실러가 저저가. 완 더 사이 사는 하러. 한덕대. 더론저다 자드네요. 뭐마나 가서 다도 기በ기. 뭐마나 가서 다도 그렇게 더론저다 자디 그나. 또 여기네. 아시다. 아이 또 심마 바르 그런 레이드 해봐. 놈이 그노 타. 양 파세예. 양 럭딱 못반. miam phasara miam
ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯜ ꯀꯥꯏꯅꯒ ꯍꯥꯏꯕꯒꯨꯝ ꯇꯧꯗꯥꯏꯅꯦ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯑꯣꯖꯥ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯁꯥꯎꯅꯤ ꯐꯨꯝꯗꯤ ꯃꯌꯥꯝ ꯂꯣꯏ ꯀꯧꯁꯜꯂ ꯂꯩꯔꯦ ꯐꯖ ꯑꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥ ꯐꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯇꯧꯔꯦ ꯍꯤ ꯍꯣꯜꯂꯤꯁꯨ ꯎꯕ ꯃꯌꯥꯝ ꯅꯨꯄꯤꯅꯅꯦ ꯍꯤ ꯍꯣꯜꯂꯤꯁꯤ ꯌꯥꯝ ꯍꯩꯖꯥꯠꯅꯤ ꯃꯣꯏꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤꯡꯗꯁꯨ ꯅꯨꯃꯤꯠ ꯂꯩꯔꯦ ꯅꯨꯃꯤꯠ ꯍꯥꯏꯌꯦ ꯁꯣꯔꯤ ꯊꯥ ꯂꯩꯔꯦ ꯀꯣ ꯃꯈꯥꯗꯁꯨ ꯏꯁꯤꯡꯅ ꯇꯥꯕꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯏꯌꯦ ꯇꯣ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯂꯥꯛꯅꯤꯡꯕ꯭ꯔꯥ ꯑꯩ ꯂꯩꯕ ꯃꯐꯝꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯌꯥꯝ ꯐꯖꯕ ꯋꯥꯅꯤꯗ ꯊꯥꯅ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯗꯤꯀꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯐꯖꯕꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯄꯨꯟꯅ ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯑꯁꯦꯡꯕꯗꯤ ꯀꯩꯀꯩ ꯈꯔ ꯑꯇꯣꯞꯄ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯖꯔ ꯇꯥꯁꯟꯈꯤ ꯈꯪꯍꯧꯗ꯭ꯔꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯌꯥꯝ ꯉꯥ ꯑꯣꯜꯂꯛꯀꯦꯀꯣ ꯉꯥ ꯑꯣꯜꯂꯛꯀꯦ ꯌꯦꯡꯒꯦ ꯉꯥꯗꯣ ꯁꯤꯁꯦ ꯑꯆꯧ ꯑꯆꯧ ꯐꯥꯏꯌꯦꯕ ꯑꯗꯨ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯆꯥꯎꯃꯜꯂꯦ ꯍꯥꯏꯅ ꯇꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯗ ꯌꯥꯝ ꯐꯖꯩ ꯃꯅꯨꯡꯗꯁꯨ ꯃꯆꯝ ꯃꯌꯥꯝ ꯌꯥꯎꯋꯤꯗ ꯍꯦ ꯄꯥꯏꯈ꯭ꯔꯣꯁꯦ ꯉꯥꯁꯦ ꯃꯥꯃ ꯉꯥꯁꯦ ꯄꯥꯏꯈ꯭ꯔꯣ ꯉꯥꯁꯦ ꯄꯥꯏꯈ꯭ꯔꯣ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯣ ꯂꯤꯟꯊꯣꯏ ꯅꯪ ꯆꯩ ꯐꯖꯅ ꯆꯥꯗꯣꯔꯦ ꯑꯩ ꯈꯨꯠꯇ ꯐꯣꯟꯗꯣ ꯏꯁꯩ ꯊꯥꯒꯦ ꯅꯪ ꯐꯖꯅ ꯆꯩ ꯆꯥꯗꯣꯔꯦ ꯍꯣꯏ ꯅꯝꯗꯦ ꯆꯨꯝꯃꯦ ꯆꯠꯈ꯭ꯔꯣ ꯆꯠꯄ꯭ꯔꯣ ꯃꯥ ꯄꯥꯏꯒꯦ ꯅꯇꯣ ꯂꯩꯈꯠꯂꯣ The Bluetooth device is ready to pair. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯜꯂꯦ ꯑꯗꯨ ꯍꯣꯔꯦꯟ ꯑꯗ ꯃꯐꯝ ꯑꯃ ꯂꯩꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯉꯥ ꯌꯥꯝ ꯌꯣꯛꯑꯦ ꯃꯃꯕꯅ ꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯌꯦꯡꯉꯁꯤ